ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯀꯨꯟ ꯄꯥꯟꯂꯕ ꯃꯇꯨꯡ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯕ ꯍꯤꯖꯝ ꯁꯪꯀꯔ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯆꯔꯆ ꯃꯅꯨꯡꯗ ꯃꯤꯑꯣꯏ 12 ꯔꯣꯝ ꯅꯣꯡꯃꯩ ꯀꯌా ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯍꯤꯖꯝ ꯁꯪꯀꯔꯁꯨ ꯑꯃꯅꯤ꯫ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯆꯤꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯌꯥ ꯑꯃ ꯃꯔꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯣꯒꯁꯠ 10ꯗ ꯈꯥꯃꯦꯟꯂꯣꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯉꯥꯛꯆꯒꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯈꯨꯔꯥꯏꯀꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯍꯤꯖꯝ ꯁꯪꯀꯔ ꯆꯍꯤ 30 ꯈꯨꯜ ꯉꯥꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯍꯤꯖꯝ ꯆꯟꯗ꯭ꯔꯁꯦꯟ, ꯑꯄꯣꯛꯄꯤ ꯍꯤꯖꯝ ꯑꯣꯡꯕꯤ ꯀꯃꯂꯥꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯥꯃꯦꯟꯂꯣꯛꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯍꯨꯝꯅꯤ ꯆꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ 9 ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ 10 ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡ ꯁꯤꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯍꯤꯖꯝ ꯁꯪꯀꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏꯀꯩ 2-3 ꯃꯥꯏꯀꯩ 3ꯗꯒꯤ ꯀꯣꯏꯁꯤꯜꯂꯒ ꯀꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯤꯁꯦ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯈꯨꯠꯁꯦ ꯍꯟꯕꯗꯤ ꯍꯜꯂꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯋꯥꯠꯅꯔꯛꯄ, ꯈꯨꯠꯂꯥꯏ ꯌꯥꯅꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦ꯫ ꯑꯗꯨꯗ ꯀꯣꯏꯁꯤꯜꯂꯛꯑꯒ ꯑꯗꯨꯝ ꯀꯣꯏꯁꯤꯟꯈꯤꯕꯅꯁꯨ ꯍꯥꯜꯂꯦ꯫ ꯑꯗꯨꯗ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯄꯥꯜꯂꯒ ꯁꯣꯛꯑꯒ ꯃꯅꯨꯡꯗ ꯑꯩꯁꯨ ꯀꯩꯅꯣꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯆꯪꯉꯛꯑꯦ, ꯃꯣꯏ ꯃꯅꯨꯡꯗ ꯆꯔꯆ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ꯫ ꯆꯪꯉ ꯃꯣꯏ ꯃꯤ 10-20 ꯃꯣꯏ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯗ ꯃꯅꯨꯡꯗ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯣꯔꯆꯔ ꯇꯧꯕ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯇꯣꯔꯆꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯅꯝꯃꯒ ꯃꯣꯏꯅ ꯑꯃꯨꯛ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯔꯦꯅ ꯑꯗꯨꯝ ꯂꯪꯊꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯦ꯫ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯥꯡꯕꯨ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦ, ꯍꯥꯟꯅ ꯃꯅꯤꯡꯗ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯨꯅ ꯂꯧꯊꯣꯛꯄ ꯊꯣꯛꯄꯤꯔꯛꯄꯅꯦ꯫ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯑꯗꯥꯏꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ, ꯈꯔ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯀꯨꯀꯤꯁꯤꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯆꯪꯕꯤꯔꯛꯑꯒ ꯂꯧꯊꯣꯛꯄꯤꯔꯛꯄ꯫ ꯃꯍꯥꯛ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤꯗ ꯍꯧꯔꯛꯏꯕ ꯂꯥꯟꯅꯤꯅꯀꯣ, ꯑꯩꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯏꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯅꯤꯅ, ꯃꯤꯇꯣꯞꯅ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯅꯤꯅ ꯑꯩꯅ ꯂꯥꯏꯌꯦꯡꯉꯨꯔ ꯍꯜꯂꯛꯑꯒꯁꯨ ꯐꯔꯒꯁꯨ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯑꯩꯅ ꯁꯤꯗ ꯑꯩ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯚꯦꯂꯨ ꯂꯩꯇꯦꯗꯅꯀꯣ꯫ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯩꯅꯣꯒꯤꯗꯃꯛꯇ ꯑꯩꯁꯨ ꯊꯣꯛꯀꯦꯅꯁꯨ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ꯫ ꯊꯣꯛꯀꯦꯅ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯤꯖꯝ ꯁꯪꯀꯔ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ 10 ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇ ꯃꯔꯨ 4, ꯄꯦꯜꯚꯤꯛ ꯌꯥꯎꯅ ꯈꯨ ꯃꯊꯛꯇ ꯃꯔꯨ 6 ꯂꯩꯗꯨꯅ ꯃꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 10 ꯂꯩꯔꯤ꯫ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯀꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯁꯪꯀꯔꯒꯤ ꯑꯄꯣꯛꯄ ꯍꯤꯖꯝ ꯆꯟꯗ꯭ꯔꯁꯦꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯟꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯂꯤ꯫ ꯂꯧꯊꯣꯛꯇꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯂꯧꯊꯣꯛꯅꯕ ꯗꯦꯜꯂꯤꯗ ꯄꯨꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯁꯪꯀꯔꯅ ꯄꯥꯝꯂꯤꯕ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯅꯁꯨ ꯃꯆꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯥꯏꯌꯦꯡꯁꯦ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯠꯊꯔꯛꯑꯦ꯫ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯠꯊꯕꯗꯒꯤ
ꯃꯣꯏꯅ ꯔꯥꯖꯅꯤꯇꯤ ꯁꯤꯇꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧ ꯂꯣꯏꯔꯦ ꯑꯉꯥꯡꯁꯦ ꯄꯨꯊꯕꯤꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯗꯤꯁꯆꯥꯔꯖꯀꯤ ꯆꯦ ꯄꯤꯕꯤꯔꯣꯅ ꯁꯨꯃꯥꯏꯅ ꯗꯤꯁꯆꯥꯔꯖꯀꯤ ꯆꯦꯁꯦ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯃꯔꯨꯗꯣ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯅꯣꯔꯃꯦꯜꯅꯦꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯕ꯭ꯂꯥꯏꯟ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦꯕ ꯗꯥꯛꯇꯔꯒꯤ ꯃꯔꯝꯁꯤꯗ ꯑꯗꯩꯗ ꯄꯨꯊꯕꯤꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯔꯤꯐꯔ ꯇꯧꯔꯛꯄꯁꯤꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯅꯣꯔꯃꯦꯜ ꯗꯤꯁꯆꯥꯔꯖ ꯑꯅ ꯊꯥꯔꯒ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯗ ꯃꯄꯥꯟꯗ ꯄꯨꯕ ꯈꯣꯠꯄꯒꯤ ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯊꯥ ꯉꯁꯤꯒ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯔꯛꯑꯦ ꯂꯩꯔꯛꯏꯁꯦ 10 ꯈꯔ ꯍꯦꯜꯂꯛꯑꯦ ꯁꯤꯐꯥꯎꯕ ꯑꯗꯒꯤ ꯀ꯭ꯂꯕꯀꯤ ꯀꯔꯤꯒꯤ ꯍꯪꯕ ꯆꯠꯄꯁꯤꯡ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯁꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒꯤ ꯃꯁꯥꯡꯒꯤ ꯀ꯭ꯂꯕ 12ꯁꯤꯅ ꯃꯇꯦꯡꯁꯦ ꯄꯩꯁꯥꯁꯦ ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 40,000 ꯄꯥꯡꯕꯤꯔꯛꯑꯦ ꯑꯣꯅꯔꯦꯕꯜ CMꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯌꯦꯡꯉꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯔꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁꯇ ꯇꯥꯔꯒꯦꯠ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯁꯤꯜꯂꯛꯄꯅꯤꯅ ꯁꯔꯀꯥꯔꯅ ꯐꯅꯤ ꯍꯥꯏꯕ ꯃꯐꯝꯗ ꯁꯤꯟꯕꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕꯤ ꯑꯦꯛꯖꯦꯛꯂꯤ ꯑꯦꯄꯣꯂꯣ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯉꯁꯤ 4-5ꯁꯤꯗ ꯆꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯨꯕ ꯁꯪꯀꯔ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥꯗꯤ ꯉꯁꯤꯁꯨ ꯍꯟꯕ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯅ ꯍꯦꯛ ꯐꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯕ꯭ꯌꯨꯔꯣ ꯔꯤꯄꯣꯔꯠ ꯏꯂꯤꯠ TV